NEP 2020 gi makhada chahi mari gi BA BSc gi course asi state asida chatnagani nattraga chatnaroi haiba asi chayol amagi manungda chap chana khanghan-drabadi thangnaba numit tagi akanba khongjang changshillagani haina DESAM gi maikeidagi akanba wapham thamlakli hiram asiga mari leinana Kwakaithel Junior High School da leiba mahiroi asigi mayai loishangda ngasi pangthokpa paugin pham amada DESAM gi Secretary General nongthongbam thoithoibana hai NEP 2020 asi state asigi undergraduate course singda chatnaribara nattraga chatnadribara haiba asi lengak asina marik chumna khanghan phamthoi NEP 2020 gi makhada chahi mari gi BA BSc gi course asi state asida chatnagani nattraga chatnaroi haiba asi chayol amagi manungda lengak na chap chana khanghangadabani karigumba hairiba matam asigi manungda lengak na khanghanlatragadi mathangi numittagi mahiroising democratic oiba akanba khongjang changshillagani khongjang asigi damak mahiroisingna sem sabu punamak loire hiram asigi matangda Manipur University na mamangda Manipur lengaki higher and technical education da chahi mari gi BA BSc gi course asi chathaba ngamgadra nattraga ngamloidra haina paukum piraknaba khanghankhiba leikrabani adubo ngasi phawbada hiram asigi matangda higher and technical education department na paukum pidana leiri asigumba thawong asina state asida NEP 2020 asi thawoidre haina lawi masigi tekchap asi higher and technical education ge commissioner amadi chief secretary na pufam thoi mahakna makhata na hai kosem na lawba chahi asigi class 12 ki examination ngarang haidokre hauji class 12 pass tawraba mahiroi singna nauna BA BSc da ming channaba thorang paikhanaraklagani phibam asida lakliba wahangde mahiroi singna nauna BA BSc da ming chatnagadoribra asi NEP 2020 gi kangnon gi makhada oigadoribra haina asini haiba asini NEP gi kangnon matung inna chahi mari gi BA BSc course asi state asida chatnaribara nattraga chatnadribara haibagi tang taba ama khangdana leiriba asina lamdam asigi mahiroising mang tanghannabagi machak ama ohelle marak asida Manipur University na NEP 2020 ga mari leinana chahi mari gi BA BSc course ki matangda ordinance ama semduna lengakda pishin kiba leikrabani adubu laibak thibadi hiram asigi matangda mari leinaba singna chanaba thabak sing paikhat lakpa leitri masigi matangda mahiruluk asina higher and technical education gi directorate amadi secretariat hanjin chatuna wakat kiba leibani adubu mari leinaba singna thausil asi chatnanaba thabak sing paikhatli haiduna leithoktuna leiri oiriba phibam asina lamdam asigi mahiroising asi lairik haihandanabagi lalong ama chatharaklabra haibagi wahang lai hiram asigi matangda Manipur gi governor amadi chief secretary na hakchinna lauduna NEP 2020 asi state asida chatnanaba khongthang lokhatba mathau tai haina makna makata ki koi gi pali lenga asina koi mahiroi kunai amadi lebak miyam da adugumba 4 year BA BSc si tawguni tawroi haibasima chapsana khangan biu adu natragadi masi kaigumba khangan nab taragadi koi thangnaba numit tagi ekoi irang changsil irang thorgani haibagi wafam sima ai thamjage aduga tongan ba makhal makha kaya gi yamna democratic oiba akoi ihau changsil nabi dong ta akoi sem saba punamak loire aduga masigi matangda Manipur University na higher and technical education gi department asida akoi sigi undergraduate 4 year undergraduate se masi tawbang ngamgadra ngamoidra haibagi pakhum pirau haidana akoi wang hangi basi kam kuire adu ngasi pawda masigi pakhum akoi higher education na pakhum pidna leire tare ai taragadi masigi pakhum pida basna mor kanda akoi gi national education policy 2020 se masi thawoidre haina akoina de samna khalli adu masigi teksa khuri maksi akoi commissioner musung chief secretary na ubam thoi haibdu thamjage